pau SAFF Women's Championship the winner oikraba amade laibak sigi oina best goalkeeper gi mingthon fanglakkhrabi ilangbam Panthoi amade first 11 player da midfielder oina sanakiba Priyanka Naure miyamna taram okre amade Mapalam gi board council singa thong manana chetpangamnaba Council of Higher Secondary Education Manipur suka no hotnari haina council gi chairman takhelamam ozitna haikre Kurum jare ISTV pau meeting tabiri upum namak putaram nok jare pau santok na pizare SAFF Women's Championship the winner oikraba amade laibak sigi oina best goalkeeper ge mingthon fanglakkhrabi ilangbam Panthoi amade ahanba 11 player da midfielder oina sanakiba Priyanka Naurembu kairaki miyamna Imphal Airport ta harau taramna okre panbayai handakte India na yumbu oiduna pangthokiba South Asia Football Federation Women's Championship asida Manipur dagi sanaroi mapan sarukya kibani amade India na final match da Bangladesh bu ahum amada maithiba piduna Tarurak suba oina champion oikibane Imphal Airport ta miyamna taramna okpa aduga mari lenana best goalkeeper ki title fanglaklabi Panthoi ilangbamna mamang ta pangthokiba SAFF Championship ta Manipur gi player tara manga dagina tara taruk yawba ngamlamba adu state lengakna thajaba pikiba kaya thabak oina pangthok pidabana player kaya mapal gi state kaya da thabak tawkiba amade sanakhibana handagi championship asidade player mapandagi hena yawba ngamdre Mahagna hauzik faubada international match humfu tara hena sanakre English ngani taretagi ESU da yauduna sanarakhibane Mahagna best goalkeeper gi mingthon fanglakiba sigi credit mahaki leikai gi miyam amade mahakpu thakasi yogna bahonabada mateng pangbirakhiba lamdam sigi miyam da piningi makhatana leibaga sigi damak sanakhigani amade tungi haurakliba sanaroi singta mahaki leijariba wakhalosing takpi tambige khalli haina fongdokhi Kaya ki khungang dagi horopane amna pipa khungang ne international je 2007 dagi sanaba hore adum haju phawda dum continue represent tawraga dum ai lai ahan mada de koina 2014 15 sai da de Manipur maza je tratu tranga dumaina yawe doga magi thabak ki job ki matang jidagi hauraga yungi responsibility punarakwane na atopa lamda chalaga thabak thiba sugumba tawbadagi koi Manipur gi player je sang yamna handaba oire aduna handa koina sub championship je koi mi mapan khatang represent tawba ngamba je thabak tuna hena Manipur da koina layam taradi moijo ngasi sub championship se koi Manipur gi mi ne hena masing yamne hena dominate tawba ngamanga ne ai thajaba jule mamangda lakiba national games ki thabak so laudi lauk thokare adubo hoje moida offer form di piraktri adubo sumaina matam yamna koina thengdabajina moida ju thabak se phangaroidra adagedi chahina lishalakpa aduna topa da chatlaga tarumna phagadra su bagi yamna double minded oiba moida pohan banina atopa lamda chatkhibajo adum yawe aduna matang matam chana phangai iba magi achievement dugi matungina grouping oitara ju grouping du da mana top achievement in division bu oiroko adugumbagi site yengaga yamna pihanninge grouping ne araga yamna nemna yengbagi miyengdi adum uba phangye khoina ju Midfielder oina ahanba 11 player de sanaduna Serugyarobi Priyanka Nauremna mahaki oina SAFF champion yawbase ahumlak subane mamangi championship ta amukta full time sanaba fangkhide adubo handakti mapung fan sanaduna Maldives ka sanabada goal ani chanmangamkhe amade goal amana assist tawkhe amaromda tungda haurakliba sanaroi singna sanabada sokle panle haiduna ninghanaba tawbigano amade miyamlasu wakhalosing amade thaunagi mateng pangbiba mathautai haikhe Mamang sana participate tawjagibadudi aido junior oina ju changbagi first 11 ga phangdaba chang se 45 30 minute adumaina tang phangaga sanajare aduga handakti first 11 sanaba pangamjare aduga Maldives ka hanba match jo 2 goal chanmangamjare aduga 1 assist amaga adumaina su tawba ngame player khudimakta hotnaba kanbiba aduga yamna khong nare khole adugumba yamna haidi demotivate tawbidaba hena hotnabiraga hard work hena focus tawraga amuka ju return to play tawba ngamme haje sigi message se sanaroi singda pininge
Thaubal District ki Hairok Patu Khunau Delaiba Dorendro Memorial High School da Science amasung Art Stream da Class 11 hapkatuna Higher Secondary ki thakta upgrade tawbagi thoram school asigi campus da pangthokre. Thoram aduda Council of Higher Secondary Education Manipur ki Chairman Takhelambam Ozed Dorendro Memorial Higher Secondary School ki founder Khundongbam Ingocha Manipur State Commission for Women ki former chairperson Professor Dr. Mainam Binota JM College of Commerce ki Department of Management and Business Studies ki Head of Department Associate Professor Dr. Chithung Mary Thomas, Council of Higher Secondary Education Manipur ki Deputy Secretary Naurem Saheb, Controller of Examination Oinam Joy, Zone 3 Thaubagi Deputy Inspector of Schools Thautam Brozen amasung Dorendro Memorial Higher Secondary School ki Principal Naurem Radhamani Su Serukya ke. Council of Higher Secondary Education Manipur ki Chairman Takhelamam Ozedna NEP English ngani kun chatnaba haukibaga loinana atay mapalam da lairiba Board Council mayam sing asiga thong mana na chatpa ngamnaba Council of Higher Secondary Education Manipur na su kan honari haike Ekoisu national ki thakta education system si chapun na pokona bada Council of Higher Secondary Education Manipur so maduga India ki lairiba Board and Council mayam sigi thakta yobung ngamna na ba kan na honajari masigi mayek lara ba khudum di parak se laina parak ase Performance Assessment Review for Holistic Development haina NCRT ki makhada parak sel haina malai haiba parak sel sigi mathau si continuously question semba item wise question semba aduga question bank semba haibana chingba se India government na NCRT ki makhada hodupani parak sel si hodupasi India ke manungda Council of Higher Secondary Education Manipur na ahan bani Manipur da English ngani kunhumdoi me ahumdagi thoragliba kangluk irang asigi matangda Silent Digital na changselakpa khongjangi manungchana Nepal gi lamkoifam kunni thoida Silent Digital gi chairman Fanjobam Lanajina luchingduna khutta Long Live Manipur Long Live India IDP Singh masa gi mayumda athubada hanjil halu haina thaba warol sing paiduna khongjang changsin kre changsin ki ba khongjang ga mari leinana Lanajina English ngani kunhumdoi me ahumdagi thoragliba irang asi ngasi fawba warashin puraktana leiribasi thamoi sokna nungaizade IDP kaya hausisu relief camp singda awaba khangduna leire aikoi Silent Digital na national level da khongjang changsin ba leikre adubo hauzikti International level da khongjang asi changsinduna wathok asi athubada state amade central government honoriba sidagi ahenba meeting changduna athubada loishina ba honabiyo irang asi gi matangda international conference da Manipur gi matangda wafam kaya su pukatkani haike Manipur haiba state adu da leiriba praja singse hoji phawda 60000 hemna relief camp da leiba mi chohum hemna hairiba asigum laba me gi tang ohum ingum jalising ani kun go hum doi gi hauriba conflict asin maram modena leiki da bagi asigum laba ase akoina Bharat ki jaga jaga khudi makta masi gi chapchaba koi protest pangthok chakraba matungda objective international level da Kathmandu da leiriba koi gi koibam jingji da chatlaga koi malem gi oina miyam mipum khudi mang khangnaba amadi madugi mipum khudi na chu madugi oiba suggestion pibirang gi damukta asigum laba protest chacha World Environment Day gamari lenana Imphal ki yumnam khuno maning chingi chingjil dagi harau roga tainaba hairok fawba ngak senbaga loinana uwa kaya thakre hairiba mafam asida chahi ani gi mamang dagi uwa thabaga loinana mafam asibu ngak senduna laki haina ngasi uwa thabagi thorong gamari lenana Joint Forest Management Committee yumnam khuno gi member H Arun Kumar na fongdorakle Arun Kumar na makha taraduna mafam asigi akoiba singak senba haibasi managnak mafam asida khundari basingi thauda Miyam nasu lamlaki sa uchek sing hatpi daba amade uwa sing asi kokthok pidanaba appeal tawkhibaga loinana mafam asigi akoibegi khal asi kaihandana thaminasi hainasu fongdoke ngasigi uwa thabagi thoram aduda yumnam khunau sinamga tainaba mafamgi masing yamlaba khunja sing angom ningthau angom poireiton Uttra Stanglingi costume secretary Thokchom Ibungohal Forest activist and Funindro, JFMC Yumnam Kunogi Thomi Singh, Club Kim Yoy Singh Amade, Tongan ba Mairapabi Singh Su Sarugyaki. Nasi Yumnam Kunogi, Maning Singh had a Kangnaba, Sinanga Tainaba, Sigi Singjina Sidegina, Haroka Tainaba, Hero Pawa, Nasi, Legina, Sahi Anigim among the Gi, Yumnam Kuno, Awang Amadi Makana, Hajum Kumasi, Ngak Senjaba,
ꯍꯧꯔꯛꯈ꯭ꯔꯕꯅꯤ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯅ ꯑꯩꯈꯣꯏ ꯋꯥꯔꯜꯗ ꯑꯦꯟꯚꯥꯏꯔꯟꯃꯦꯟ ꯗꯦꯒ ꯃꯔꯤ ꯂꯩꯅꯅ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏ ꯎ ꯋꯥ ꯊꯥꯕꯒꯤ ꯊꯧꯔꯝ ꯑꯃ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯆꯕꯅꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯑꯩꯈꯣꯏꯅ ꯃꯌꯥꯝꯗ ꯊꯝꯖꯅꯤꯡꯕꯗꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯑꯩꯈꯣꯏꯅ ꯉꯥꯛ ꯁꯦꯟꯖꯔꯛꯄ ꯑꯁꯤ ꯎ ꯋꯥ ꯌꯥꯟꯊꯠꯇꯕ ꯁꯤꯒꯨꯝꯂꯕ ꯂꯝꯂꯛꯀꯤ ꯁꯥ ꯎꯆꯦꯛ ꯍꯥꯠꯇꯕ ꯍꯥꯏꯕꯒꯤ ꯄꯥꯟꯗꯝ ꯑꯗꯨꯗ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯉꯁꯤꯗꯒꯤ ꯆꯍꯤ 2ꯒꯤ ꯃꯃꯥꯡꯗꯒꯤ ꯑꯩꯈꯣꯏ ꯉꯥꯛ ꯁꯦꯟꯖꯔꯛꯄꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯄꯗꯁꯨ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯟꯊꯠꯄꯤꯗꯕ ꯑꯗꯨꯒ ꯂꯝꯂꯛꯀꯤ ꯁꯥ ꯎꯆꯦꯛ ꯍꯥꯠꯄꯤꯒꯅꯨ ꯍꯥꯏꯕꯁꯦ ꯉꯁꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯔꯒ ꯅꯤꯡꯁꯤꯡꯖꯔꯤ ꯄꯥꯎꯒꯤ ꯃꯔꯛ ꯊꯟꯅ ꯇꯦꯝ ꯕ꯭ꯔꯦꯛ ꯑꯃꯇ ꯂꯧꯃꯤꯟꯅꯁꯦ Football fans of Manipur, get ready. The world's biggest football festival is here. FIFA World Cup 2026 kicks off on 11 June 2026. ISTV is bringing the action straight to your home. To enjoy every thrilling match live, subscribe now to Unite 8 Sports 1 SD, Unite 8 Sports 2 SD, Unite 8 Sports 1 HD, Unite 8 Sports 2 HD. Don't miss a single match, goal, or unforgettable moment. Contact your local cable operator today. ꯑꯩꯍꯥꯛ ꯖꯦꯅꯤ ꯈꯨꯔꯥꯏ ꯃꯦꯒꯤ ꯇꯥꯔꯤꯛ 30ꯗꯒꯤꯅ ꯖꯨꯟꯒꯤ ꯇꯥꯔꯤꯛ 19 ꯐꯥꯎꯕꯗ BLO ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯂꯥꯛꯀꯅꯤ ꯃꯈꯣꯏꯅ ꯄꯤꯔꯝꯕ ꯏꯅꯨꯃꯦꯔꯦꯁꯟ ꯐꯣꯔꯝ ꯃꯦꯟꯁꯤꯟꯕꯤꯔꯒ BLOꯗ ꯁꯤꯟꯅꯕꯤꯌꯨ ꯏꯅꯨꯃꯦꯔꯦꯁꯟ ꯐꯣꯔꯝ ꯁꯕꯃꯤꯠ ꯇꯧꯕꯤꯗ꯭ꯔꯕꯗꯤ ꯚꯣꯇꯔ ꯂꯤꯁꯇ ꯃꯤꯡ ꯌꯥꯎꯔꯛꯂꯣꯏ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ BLOꯗ ꯍꯪꯕꯤꯌꯨ ꯅꯠꯇ꯭ꯔꯒ 1950ꯗ ꯀꯣꯜ ꯇꯧꯕꯤꯌꯨ I am in RU ꯍꯣꯡꯂꯛꯂꯤꯕ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯑꯔꯩꯕ ꯆꯥꯕ ꯌꯥꯕ ꯃꯈꯩ ꯆꯥꯁꯤꯟꯅꯔꯤ ꯑꯗꯨꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯀꯌꯥ ꯑꯃ ꯆꯥꯗꯕ ꯌꯥꯔꯛꯇꯦ ꯆꯥꯁꯤꯜꯂꯤꯕꯁꯤꯡꯗꯨꯅ ꯑꯗꯣꯝꯒꯤ ꯂꯤꯚꯔꯗ ꯀꯌꯥꯝ ꯁꯣꯛꯍꯜꯂꯤ ꯈꯪꯕꯤꯕ꯭ꯔꯥ ꯂꯤꯚꯔꯅꯕꯨ ꯁꯣꯛꯂꯕ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯐꯥꯎꯗꯕ ꯄꯨꯛ ꯅꯨꯡꯉꯥꯏꯇꯕ ꯈꯣꯡ ꯍꯥꯝꯕ ꯅꯨꯡꯉꯥꯏꯔꯛꯇꯕ ꯑꯃꯗꯤ ꯀꯨꯆꯨ ꯀꯨꯃꯦꯟ ꯁꯦꯡꯍꯜꯂꯛꯇꯦ ꯈꯨꯗꯤꯡꯃꯛꯁꯤꯕꯨ ꯉꯥꯛꯊꯣꯛꯀꯦ ꯍꯥꯏꯔꯕꯗꯤ ꯖꯣꯂꯤꯞ 100% ꯅꯦꯆꯔꯦꯜ ꯁꯤꯔꯞ ꯑꯃꯗꯤ ꯀꯦꯞꯁꯨꯜ Jolip 100% natural syrup and capsule. Slopeland College, Manipur. Admissions open for session 2026-27. Join our Bachelor of Education program or Diploma in Elementary Education. Limited seats, enroll now. Your future starts here. ꯃꯇꯝꯒꯤ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯑꯃꯗꯤ ꯑꯏꯪ ꯑꯁꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯣꯛ ꯊꯨꯡꯕ ꯑꯃꯗꯤ ꯈꯨꯕꯅꯆꯤꯡꯕ ꯇꯠꯇꯅ ꯊꯣꯛꯍꯜꯂꯤ ꯄꯨꯝꯅꯃꯛ ꯁꯤꯕꯨ ꯈꯨꯗꯛꯇ ꯐꯍꯟꯕ ꯉꯝꯂꯕ ꯀꯥꯐꯤꯗꯣꯟ ꯀꯞ ꯁꯤꯔꯞ 100% ꯍꯥꯔꯕꯦꯜ ꯄ꯭ꯔꯗꯛꯅꯤ ꯂꯣꯛ ꯈꯨꯕꯗ ꯅꯠꯇꯅ ꯅꯞ ꯃꯍꯤ ꯆꯦꯜꯂꯕ ꯑꯃꯗꯤ ꯈꯪꯅꯥꯎ ꯃꯔꯦꯡ ꯆꯠꯂꯒ ꯂꯣꯛ ꯀꯪꯈꯨ ꯈꯨꯔꯕ ꯀꯥꯐꯤꯗꯣꯟ ꯀꯞ ꯁꯤꯔꯞ ꯊꯛꯄꯤꯌꯨ ꯀꯥꯐꯤꯗꯣꯟ ꯀꯞ ꯁꯤꯔꯞ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯊꯕꯛ ꯆꯤꯜꯂꯛꯄ ꯑꯃꯗꯤ ꯃꯤꯔꯣꯜ ꯂꯩꯖꯗꯕꯅ ꯏꯃꯨꯡꯒꯤ ꯄꯣꯠ ꯂꯩꯕ ꯊꯣꯛꯄ ꯐꯔꯛ ꯇꯥꯕꯒꯤ ꯑꯋꯥꯕ ꯀꯣꯛꯅꯕ ꯂꯩꯖꯔꯦ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯄꯣꯠꯂꯝ ꯈꯨꯗꯤꯡ ꯐꯪꯂꯕ ꯑꯦꯞ ꯌꯨꯝꯊꯣꯡ ꯃꯥꯔꯠ ꯗꯦꯂꯤꯚꯔꯤ ꯁꯔꯚꯤꯁꯁꯨ ꯄꯤꯖꯔꯤ ꯗꯥꯎꯟꯂꯣꯗ ꯅꯥꯎ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯄꯥꯎ ꯃꯈꯥ ꯇꯥꯅ ꯄꯤꯖꯔꯤ इरमदम कनबा अपुनबा लुपकी थौमी खुंदोंबम निंगो लंधोनीना मसागे अनाबा अमना मरम ओइदुना लेखिदबदा इकलना अवाबा फोंगतोखरे महागना लेखिदबदा इमुंग मनुंगना नंगहौरिब अवाबदा लुप असिना सरुक यारी हाइरे लोइशलकपदा मरोइबा पाउ मुकना पिजरे SAFF Women's Championship ta winner oikraba amade laibak sigi oina best goalkeeper gi mington fanglakkrabi ilangbam panthoi amade ahanba 11 player the midfielder oina sanakiba Priyanka Naure miyamna taramna okre amade mapalam gi board council singa thong manana chatpa ngamnaba Council of Higher Secondary Education Manipur su kana honari haina council gi chairman takhelamam ozitna haikre How's it for? We're going to ask Manipuri Pau Matang Staloizare meeting